UN Human Rights Council ge mission ama Lakpinaba Haijakhre. Manipurda hojik thokliba irang asiga mari lainana United Nations Human Rights Council gi mission ama Manipurda Lakpinaba Manipurda gi masamak environmental activist amasung philanthropist amasu oidiba Haijakhre Jodana ngarang Switzerland ge Geneva da laiba United Nations Human Rights Council ge headquarters ta council asigi president yauna vice president singda iba wakat pisin khre Haukiba June taraga mapandage Geneva da laiba UN Human Rights Council ge headquarters ta chatharakpa yankayumdoi suba session da saruk yakhiba Haijakhre Jodana ngarang session loiba numitta hawjik Manipur da thokliba irang asigi matang da wangang khibaga loinana mahakna council asigi president Baglab Balek United Nations Human Rights Office ki High Commissioner for Human Rights Volker tak yauna UN Human Rights Council ki Vice President sing dasu mahakna iba wakat sing pisin ke ngarang loisin kiba UN Human Rights Council ge yangkai humdoi suba session aduda malem gi laiwa kaya dage human rights activists sing philanthropists amasung laiwa kaya gi ambassador sing su saruk yakhi haire Haijakhre Jodana ngarang UN Human Rights Council amasung High Commissioner for Human Rights ta pisin kiba wakat aduda UNRC na Manipur da hojik thokliba muknariba irang asibu laksinaba thaudang lokhat piyo suspension of operation da leriba kuki militant singna miyoi bagi hak khongaw nariba si thizin baga loina na international norms ki matungina sairak phangan biyo UNRC na India government ta thokliba irang asi yamna haksina lawbaga loina na instruction pibiyo UNRC na hojik lamdam asida thokliba irang asina maram oiraga awaba taraba misingda International Committee of the Red Cross Society nasu miyoiba amada tawpham thokpa thabaksing adu paikhat anbiyo thokliba irang asibu loisinaba amade santigi lambi ama semgatpa yanabagi damakta UNHRC na mission ama Manipur da thabirao state asida narco cartel organize tawduna lamdam asida irang thogaliba naha kaya ama mangaliba amade Kanglup sing ingna chikna laijaramba lamdam asida Kanglup ki achoba irang ama thoganduna misi mina thogliba lanthum kaya mangliba yum kai kaya ama maina thariba sigi matang dasu thizin biyo Manipur bu kan biyu hainasu maki wakat cherol aduda yaure